Mongko Chefu the BSF Nongmai Maruna Pandana Sikraba Matung Combined Force the Bangkar Kungamatu Chuakri. Nongmai Kablakpa Maikai Digi Matang the Naga Kuki Kanna yetnari. Ukul District Mongko Chefu the BSF Border Security Force ki personal ama Haidorakpa Nongmai Maruna Pan Madagi Lakidraba Matung Combined Security Force na Satakibu Operation da Bangkar Kungamatu Chuakri. Marakshida Taudo NIA National Investigation Agency da Thizin Hanbiu Haina Kuki CSO Working Committee Urkulna demand tauri. Presna Pama Paugi Matungina Nan Urkul District ki Mongko Chefu BSF Zawana Nongmai Maruna Pan Madagi Lakidabatuki Matangda Ngarang Mapamadugi Akoibada Manipur Police, BSF, CRPF amasum Indian Army ki apun team ama operation sataki Mapamadura Leramba Bangkar sing tuai kriari Ngarang Mongko Chefu amasum Sekibungi Mapam sing sataki operation aduda Bangkar kunga matu tuai amasum Kaptho Kraba Curtis Taraga matu pamunamki Operation aduda Mara Levising Farn of Bikidamak left and a Tihum Bikitabak Satabaki Matakta Makatana Pound of Todok Toktanava Area Domination Gitabak Sapangtoki Operation Asi Mara Levising Fadri Pausataki Gani Heidi Marakshida Kuki CS or Walking Committee Urkul Natokpa Chirola Magi Matungina How Kibi Irai Namiki Nuntilpung Mariga Minute Yankairum Tabada Mongko Chefu the Toki Noi Kapagi Taudo Amada BSF ki Constable Methun Bandal Nomai Maruna Pan Badigi Lekat Narabamatunda Laikitabani Mapa Madura Leramba Missing Amasum Security Personnel Sing Fongdok Bagi Matungina Nomai Kablak Libadu Kolkai Waterfall Area ki Manak Lelen Singlom the Gidhari Laikidraba Constable Adu National Highway 202 ki Mongko Chefu Ward number 1 the Liva waiting shed Amadani Nomai Maru Adu waiting shed Adu Kariba GI shed Powerga BSF Constable Adu Tabak the Pan Badigi Pibam Tina Sokibani Asokpa Constable Adu Mapamadu Labor Miam Namating Pangduna Impala Pura Sukan Bangam Kidaban Hari Tokriba Tauduoduna Mongko Chefu the Ladiba Miamda Power Wakaldi Militants in the Ladiba Mapam the Tabak Lokoto Ngamdre Havisini Tauduoduki Matang the Sinariba Mara Labor Missing Pardon Serak Pina Bagidama National Investigation Agency the Sinaduna Tizin Hanabakoki CSO Nataksali Tauduodura like Hidraba BSF Constable Adugidama Koki CSO Walking Committee Urkulna Noaitaba Fongo Pagaloina Awa the Sarukiari Hedi Nakalamaromda Nahan Urkul District ki Mongko Chefu BSF Zawanam Lakidavadu Koki militants na Satapik Etekni Koki CSO Urkul Namasagi Maral Kopsin Yanaba Tangkul Group Singda Maral Seasonabani Highness CWC Central Walking Committee Tangkul Naga Foothills Organizing Siro Lamanasu Makatana Haidi Siolasin High BSF Personal Amas Hope Padigi Lakidabatuki Taudo Adugi Matanga Sapsaba Wapam Miam Kangan Bhavisi Force Asigi Matoni Maduna Asing Basumbu Wapam Kanga Doribani Adubo BSF na Wapam Amata Fongdok Neda Koki CSO Sing na Mangjung na Fongdok Pasi Sing na Oi CWC na Pangwa Paugi Matungina BSF Personal Adu Tangkul Group na attack Togo de Sopanati Koki Militant Sing na Kaisal Amana Yaugi Pizol Silag Satava Myanmar Ing Tapathugainava Satapa Thoni Ground Report ki Matung in a Lake Hidrava BSF Personal Mithun Mandal Mongko Chefu the Liva Yotsu Dukwanami Manakta Sarka Pumaiki on the Labani Mak Tunglom the Kabak Numai Maruna Panmani Machina Mayek Singnatakli Madudi Kabak Liban Numai the Kuki militants in Bangkar Leva Nongsup Maike the Guinea Haiba Wapam Sirol Sitapatap Tamakli Siola Sinahai talk liver Taudo Mapung Paba investigation number Sataduna Asumba Putokadavani Maduna Simson Sajan Buapam Singasi Ashing Bakanga the Ribani House Glaki Buapam the Ing Tapa Madi Tangdulay Tapak Puranga Bohonariba Central Force the Target Tauraga Victim Giwari Amasagana Honorabra Havisini Koki CSO Singna Fongdora Puapanda Angang Bamasuna Kupa Formula House as Belis volunteers in the season they have a Aranmani, Hariba Mapamadu State Force MR Labani, Mapamadugi Numai Kapaliti, Kolkai Singdol the Bangkar like Habisu Aran Bigum Yaudavani, Mapamadura Karigum structure Amatalati Hedi, Steresi Lu and other Nag Nabahona with the Soktaba Latan Matau Toriba Central Security Force that could Tabas Haksina Kandemtawi, Asigumatabas in the Inktapapurana Bohona Riba Tabakta Apan Mapi with the Natana, Litana Masum Sarka Fungi, Miamda, Akiba Pohali, Maramaduna Taudo Sigi Matang Mapung Pava, investigation Nama, Sataduna Asumba Putok Piu Hanesu, Shirol Shin the Mantarokli.
Israelgi Israel miyoi teret Hatkhre haina Gaza Civil Defense na phongdorakli Gaza gi Civil Defense Agency na pirakpa report amagi matungina nahan numidang Israel gi maikei gi satharakpa air strike singna Palestine gi mafam singda miyoi teret Hatkhre loinana Israel military na phongdorakpada makoi gi attack singaduna khulai paiba terrorist gi mafam ama thugaithri hari Israel amasung Gaza gi Hamas militant singa sahi ani suna lan sokna rambado mamang sahi gi October 10 da ceasefire laktokrabani adubo nong makangdana hingsai goiba thabak thoram sing sathabudi leptri madura nakalanina amana amapu moral sizinabigi ceasefire adu thugairi haina phongdoknari Gaza Civil Defense Agency ki wangang loi Mahamud Basal na phongdorakpada Israel gi drone singi maikei digi Albores refugee ke manakta leiba police outpost ke yamna naknana misalani pokhai ki ari thaudo odura miyoi tret sikibaga loinana mari amana aso opana ki mara sida central Gaza da leiba Al Aqsa hospital da phongdorakpagi matungina asibaksang taruk amasum asokpa taret yorakhi hari madugi manungda miyoi mari di phibam yamna luna mamai haksang amadi atopa jaga singda misal pokhai baduna atamnana pan bedagi sokhi manak nakpada leiba Al Oda Hospital da asibaksang amaga asokpa aniga yorakhi hari Kangla Tongbi da Kuki Kulai Paiba sing sang batingkri Kangla Tongbi da Kuki Kulai Paiba amata sang ba yaro amadi karinguma makalamate gi thabak thoram sing tawbu yaro hena Joint Village Bodies of Kangla Tongbi area na thadorak pachiro lamana phongdorakli Seola sina hai ngalinge matamdi gi hon Kuki Kulai Paiba sing hari ba mafam sida kanglon kaina tuan thabak thoram sing tawduna lakli Naga amadi Meitei furup sing khundari ba mafam sida theng thang kya da Kuki Kulai Paiba sing na pamdaba thaudok sing satharakpana athingba si thambani haina paladuna tha asiki mapan gi numidang pung mapan daramathui makhai tabada Kuki Kulai Paiba singna nongmai pangkap ta kap thoktuna marak nakpada leiba miyam maru oina nupi angang sahi yamlaba miyoi sing amadi haksang sonba miyoi sing da mi paibo akiba nuaitaba thukali thaudo simak mamang su adumak thokri herakli thaudo sida haidorakpa nongmai maru na yum ani da pan khieba wapam phongdokladuna sirol sina hai kariguma nongmai maru sing aduna palama thoklabati madugi teksak makoina pugadabana ki mi leinaba mafam sing Kuki Kulai Paiba sing nongmai kaptuna miyam da aki ekang sokan ba haiba sima yamna lebuk thibani manaba makal gi thaudok sing makhata na thoktana ba makoibu Kangla Tongbi gi mafam sing da maram leitana sangruk sing tawba makoi gi weba thabak thoram sing tawba thingbagi warep loropani haiba wafam sirol aduna thamlaki karigumba handak piribu warning asibu thawoidaduna thabak torak thoklabadi lokat pam tokpa khongthang sing lokatkani haina palladuna khongthang sing asi ejen amagi makhara tawunati miyoibigi phangpham thokpa hak sing amadi tangdu laitana lemindanabigi damakta sangsilakpa khongthang haiba wafam su sirol asida phongdorakli sirol asina hai state amadi central lengan hiramasi gi matang ningthina yengsin biu tungkoina tangdu laitaba phibam puraknabigi damak lokatpham thokpa khongthang sing lokat piu amadi makata na miyam butek ta kaidana ningthina lehanana pathabak thoram sing pekat piu Kangla Tongbi khaknatana manaba makhal gi mafam sing da mahoksagi nena taba phibam puraknaba lokatpham thokpa khongthang sing state amadi central engana lokat piu haiba wafam su sirol asina phongdokli Koki sing sa tharakli ba tuan ba attack sing gi matang na palladuna sirol sina hai English ngani ga kun go humdu gi me humda Kangla Tongbi miyang gi mof na attack torki Saye dugi me kunga treta Kangla Tongbi bazar bota masing khangdaba militants na numai round kaya pangkapta miyamda aki tungzuhanki amasub saye shigi Mars taraga humdoi da Makan Road amadi National Highway da modbung tamna lakpa bite masing khangda numai round kaya kapsindun aki kang pikhena palladuna tha asigi maphandana Kangla Tongbi area da leiba mandir Hindi Higher Secondary School manakta leiba ahanba MR personal singda numai kapsinbagi thaudok sing thokre henasu siol sina phongdorakli Manipur gi Tampaki district singda numit ni amaga mobile internet suspension tawduna sangdokre